Government ki resettlement process asina santi purakani haiba thazaba watli ozana sumamang da pandikre koigi resettlement na ingtapa hanjalakada banate khanari ba punna koigi wari sana ba mathau tai haiba ma koigi kangpokpi gi district manung chana lairiba koigi khoripo village chief mangleng ki gen phungdok kreuza samtang zoza kitang ten thambi ai khoina si mamang da thamjabudune ad khoina mismanagement mayam ama laibasina ba koina haitare aduga masi praja mayam jo misguide torobra haiba pot ko glae and swai da seek first to understand not to be understood haiba wahi quote se aduga the first role of conflict resolution da masi dakar oi haiba se ai thamjaningi masi gi se manipur gi lariba mari na ba concerned authorities sing competent authorities sing da IC gi posi thamjani amkan thamjage seek first to understand not to be understood haiba pot se thamningi because maram di sumaina pe this role is so powerful because it's easy to point out and bring into discussion haibenever was gi pot courts in thamibse and a well functioning of the government dakar oi sound business environment dakar oi engse haijabado then good relationship with neighbors dakar oi adage koina free and flow of information koi dakar oi adaga low level of corruption dakar oi na sigi maya production koina thabo paikhapada sumain yaurabane mismanagement tawdana aduna miyamna kaino dagi pendabadagi ngasagi protest of mayam amada ngasagi sawphom thokteba mari lena basingina government amadu karigino waruri warufom thokte aduga madu thoktanaba madugi potu protest tawdanaba pot haibase ngasai well functioning the government rulo leiba haibase dakar oiba aduna chief amane na thola kanda ngasai gi conflicts na maram mor kana khoi adar lei chi laga huje khoi khunchi mi chani ga 13 30 leram madu jing mi khumdra mu lei yumna khumdra ga kun ga 3 ong leram bani kaina haiba nupa am khoripo village haib tare madugi sip manglem Kibgena resettlement na peace oigadaba mante kaina harakpa dagi mari khanaba ani wari sanadri kaina am phone da tholakpa ara yum changning bagi no khoina changbagi wani haibagi pot wafam thamak pase swai da neba aina ngasai haibado kuki kangu singdi ta sengna community singdi makhogi self style losing basingna madu hostess oina mayam je loina thamme madu gi example ebo khoi ngarang nahan apaba khongdang haijira natraga madu kari haijege akhogi kaina wai khem sana madu gi litan gi jaga amada idps me unarubuda hara ora photo na minraga thola wari sana tholaga hek nongal mikupta ke sona adage ko amana kuki gi leaders me amana then wangang ba yaw with thola aga madu phu chai ra tholpo male mamai mami ko di pom madana thola aga madu gi civilian sing protection sing asi phangdre manipur adana masai gi yam taram na woktana dukana thokna mai mate khar ubuduni ko ina haise madu gi toromba poto adum keno tori nongal aga sengdori adana ani dugi yam achoba hunabam lae nampura changjan mani ekoina ayaba laite buffer zone keno tawba laite lambi sumai chatpa yade makhoda thamgriba ngasai gi target toriba separate administration gi ara tongan ba makhoi gi lengak sasan amagi en tawba potu da stick torga lei matam da makhoi gi se makhoi gi leader ne tholokpa larik haigera hairoira phagera pharoira manipur gera mapan gera makhoi na leader ne khalaga thamiba mi duna ngangi ba wazi leader amagi voice ne masi indaba yade ingadabani chungera langera lona yabra yadabra ha pot amkhak lei akhoi swaidana akhoi gi pot si akhoi na ngakpi ba adagi akhoi na dasengna haraga di kauk thokpa haiba pot se akhoi gi community si di yamna ngakpi haiba pukchil chawba thamoi chawba aduga idea manipur da masi kahen be yade na khallaga leiba pot amanina makoina phana aranba amana tawruja amana nganga su ngaki madu kaukthokraga adum loire matung tarakpa thonda loren leithokwa potsiga khena bong lai aduna tasengna makoi gi potsi di koina nungdei sing chai ga chapmana bai pot ama lai ngasi bog thammi bo afam mayam ama adu taraga di hoji koina india gi koigi ministry of home dagi made thokibe instruction biometric attendance lauro aduga particularly koigi especially koigi Myanmar nationalists amadi Bangladesh nationalists sing khandu oga masa gi maram damda deport to gidawni haina masigi mamangi 2024 gi September October da yorangani ahama thokpo order se ko masigi pochi se anob instructions su mayam thami ha pot ma koina media da press media da koi thengnare madu gi pot mayam thabak to on tho kanda akoi gi ta sengna haraga di masi masa gi maram damdu da illegal immigrants or so called narco terrorists ne sponsor thoba then poppy planters na jaga drug mafia cartel mayam na khuling ba kogi singilam orak chingmai koktho kanda ngasde popi thabam onthro iba jaga sing sida khundara iba miyam sing se ekoi iramdam sigi manipur gi homin kamin abo yalo frup nataba natraga ekoi gi hana homin kamin aba leminar ko nataba sing se masa gi maramdam krai dagi no phasana thidu oga dan thoki da taraga di natraga thadoki da taraga di ekoi manipur gi conflict se bana adum sugloi loiba ngamdana ekoi masel ge marakta nungsi chanana leminaga da sing si phawda ekoi ta sengna haga di yamna waga da male then any cookie tribe deletation
implementation tawgadabani hana haibasi ekoi assembly da bok madugi resolution lawkraba pot amane pass tawkra pot amadu madu yaraktaba then ekoi gi BJP gi Michael kainona thamgiba ekoi gi thadaugi kainona even thamgiba even governor ga pigiba lawthokadabani haibi matang thamaiba pot mastermind kanano tariba pot mayam se hangadandana sum yengu matamda ekoi gi Manipur se mioi khujo khara na haibtare sanaraga mayam singsi hostage oina makoi gi makhana phajalaga thamaga makoi gi dreamland project jalingam project ki manung channa makoi gi separate administration separate power legislative power paira kanda makoi na makoi gi flag makoi constitution makoi gi administration aduga makoi gi oiba makoi gi lewak sasan nama thamna ba ona bagi pandam duda adum lengdana tek ngasi thamba aduga atai mayam sina at any cost madugi wari shabai mathau ta de koi negotiate tawren leiba pot amaga aikoi na tasengna haragadi idea manipur seminasi koi manipur gi apan bugi saktam manipur gi integrity natraga manipur gi leiminari ba yellow fruit kanglup natraga any yellow fruit poro yellow fruit na tabur leiminaraga lei mayam sin nuksi shanana mamang le potu seminasi haibda yada pot ne wari shana ba se so ayada ba inu jaiba nungdi ising sai gi potu lai aduna masi government gi yana strict oiba magi law mayam ama sema kanda masi gi posi takhai tar ba taragadi aikoi tasengna haigadi masi khara leragadi aikoi gi indigenous people mayam chingsi mapana gi thomjal aiba illegal immigrants mayam singsina natraga atop ming bu pijra aikoina mayam singsina koi yot khargada ba furup kanglup ngata oire aduna even swai maraksida mu makoi kanglup furup singsi mayam na maruina karan toribu po singse descendants of the Israel ni haine aduna han Israel gi kainona moi lising mari manga smaina India dagi smai launa ba chem sare ka haibase koi swai dagi Manipur manung dagi dum pau phauna raga chana raga tharak ba pot oiduri bra tribe ja so hang oidi kai mayam haise adum laloi do pot amane na thamjaningi aduna kaishunata ba koi gi village ki chip amakhakna lewa ke issue mada haib tare ko resettlement piece oigado mande kai base karino mana pamino haib pot amadi ma so haib ngamde then maram di kai gino adoi tagre enga sai ma koi si self style mo ki narco terrorist sing sponsor to kulai pai ba singna berel na mamai chumune leiba kangu singduna masugi hostage so thaba kangu gi manungda akoi gi village ship sing se yawi haib se laloi maram di makoi na hujik separate administration demand tawdringai da koki furup sing sina tawa taman ma demand mayam amanga si bau tawro lai demand se decade amga makoi demand mana de demand mana da mamang da akoi na moina kana cookie state demand committee na masema matamda KSO toroga cookie NP toroga cookie lalawa organization mayam yorga hotel asauka Delhi da phongi mi phom amakakta makoina madugi cookie state demand committee have just siam rakan da haib tare madugi madu 2000 early 2000 da orangani ko madugi siam ra matungda madugi olak pa sahi da chai amani gi matungda village state mayam cookie gi singse madugi cookie state demand committee gi member amamam loina madugi oigedabne na ohen gi pot sing layeba aduna makoi gi oina chathra iba lalung sing si decade amamam gi sai tara gi se early 60s ta kari early 70s da kari early 70 to 80 to 90 to 2000 to 20 to 30 kari yale haibse makodi yala ga lakiba pot mayam singse ngasi mai pa ala kanda 2023 gi me ahumda khangawdana pokhai gi pot amakhakta makogi jalengam project ki backbone je tekpa hogi bane khale tekpa hogi kai khangdagi kangko lakanda makoina changchalu pot su masu ngamda handok pasu yada ikai khangdagi kangko laga leiba pot wafam amane lawi aduna simba mayam singsida ekoi peace pambadi manungda yamna ka hena makoina pamaga leiba adubu khulai paiba mayam sina innocent civilian mayam amasu madugi nomoi berel na namaga thamaga onjalaga thamaga wa ngangak potaraga di hendok potaraga di haibu pochina makoi tawangam da me lawi masigi chap chap example haibu hujik IDPs mayam ama hanjanba hobuda makoi makhata na hujik khut thaba ngamakte kari gino ida sugi ground thugarga saramba mayam do handak sugu si extension chawdra chahi khara amma khare hena thamgi da makhoi da awaba mayam mayok narak paduna extension tawgibagi signation moi tripartite agreement sign tawno matungda ngasi mamang da admaina thugarga satpa yaram do khara thingba lerang do male aduna masigi poching ngamakta male adu abtagadi ayamba manipur gi conflict crisis sigi mastermind di suda leriba mapana gi sangpa illegal immigrants sing gi leaders sing aduga even Myanmar da even MP or yauri haribni su sign to UPF ki kenogi manung sida ko moi cookie gi umbrella to piba for a better political bargaining power sin riba UPF kenogi leiba leaders sing sigi yauri then ko gi kari be elected kenoda moi cookie gi yauri sing sida makoi gi imung manung moi gi husband yauri ko leader oina summa mayam sing torko potu hoji nan su group sida mu onjal laga nan su group kangku na khara tawna ba honar pra sidai de koi mamang da keno susampur da kogi Assam rifle na moi UK NA gi ormane mokoi mioi mari
ꯃꯈꯣꯏ ꯈꯨꯠ ꯊꯥꯈꯤꯕ ꯍꯥꯠꯈꯤꯕ ꯑꯗꯒꯤ ꯃꯈꯣꯏ ꯈꯨꯠ ꯊꯥꯅꯔꯛꯄ ꯄꯣꯠ ꯇꯧꯔꯛꯏꯕ ꯄꯣꯠꯁꯦ ꯇꯁꯦꯡꯅ ꯌꯥꯝ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯈꯨꯠ ꯊꯥꯔꯒꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯅ꯭ꯌꯨ ꯗꯦꯕꯂꯞꯃꯦꯟ ꯑꯣꯏꯅ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯔꯛꯇ ꯃꯩꯇꯩ ꯀꯨꯀꯤ ꯃꯥꯏ ꯄꯥꯛꯅ ꯂꯧ ꯎꯍꯟꯈ꯭ꯔꯦꯅ ꯉꯁꯤ 33 ꯑꯁꯥꯝ ꯔꯥꯏꯐꯜ ꯇꯧꯔꯒ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯉꯁꯤ ꯍꯥꯞꯄ ꯍꯧꯔꯛꯏꯕꯁꯦ ꯄꯤꯁ ꯄꯨꯔꯛꯅꯕ ꯂꯝꯕꯤ ꯑꯃꯗꯗꯤ ꯌꯥꯝ ꯁꯥꯡꯅ ꯆꯍꯤ 3 ꯂꯣꯝ ꯁꯨꯖꯜꯂꯛꯑꯕ ꯄꯣꯠꯇ ꯂꯩꯔꯝꯗꯕ ꯄꯣꯠ ꯑꯃꯗꯤ ꯎꯕ ꯐꯪꯉꯛꯏ ꯑꯗꯨꯕꯨ ꯎꯕ ꯐꯪꯉꯛꯏ ꯃꯔꯛꯁꯤꯗ ꯑꯃꯨꯛꯁꯨ ꯄꯤꯁ ꯄꯥꯝꯗꯕ ꯃꯈꯣꯏꯅ ꯇꯁꯦꯡꯅ ꯏꯔꯥꯡ ꯍꯧꯂꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯤꯃꯥꯟꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯅꯨꯡꯗ ꯌꯥꯎꯗꯕ ꯄꯣꯠ ꯑꯃ ꯇꯥꯜꯂꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯃꯨꯛꯁꯨ ꯉꯁꯥꯏꯒꯤ ꯈꯣꯔꯤꯐꯣ ꯚꯤꯂꯦꯖꯀꯤ ꯆꯤꯞ ꯃꯪꯂꯦꯝ ꯀꯤꯞꯖꯦꯅꯒ ꯊꯝꯃꯛꯏꯕ ꯔꯤꯁꯦꯇꯜꯃꯦꯟ ꯄꯤꯁ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯍꯥꯏꯕꯁꯦ ꯔꯤꯁꯦꯇꯜꯃꯦꯟ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯥꯛꯑꯒꯗꯤ ꯔꯤꯁꯦꯇꯜꯃꯦꯟꯒꯤ ꯃꯅꯨꯡꯗꯨꯗ ꯌꯨꯝ ꯆꯪꯕ ꯍꯧꯍꯜꯂꯛꯑꯒꯗꯤ ꯃꯗꯨꯗ ꯈꯠꯅꯔꯤꯕ ꯋꯥꯔꯤ ꯁꯥꯔꯛꯄ ꯈꯠꯅꯗꯕ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯕꯁꯦ ꯈꯨꯗꯛꯇ ꯁꯥꯕ ꯌꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯣꯏꯔꯛꯄ ꯌꯥꯕꯒꯤ ꯄꯣꯠ ꯂꯩ ꯃꯔꯝꯗꯤ ꯑꯥꯔꯂꯤ 90sꯀꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯅꯥꯒꯥꯒ ꯀꯨꯀꯤꯒ ꯇꯧꯈꯤꯕ ꯃꯇꯝꯗꯣ ꯃꯗꯨꯋꯥꯏꯗ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯈꯤ ꯀꯌꯥꯝ ꯁꯥꯡꯅ ꯑꯗꯨꯝ ꯇꯧꯈꯤ ꯃꯈꯣꯏꯁꯨ ꯀꯣ ꯍꯥꯏꯕ ꯄꯣꯠ ꯅꯤꯡꯁꯤꯡꯕ ꯐꯩ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯣ ꯉꯥꯛꯅ ꯆꯠꯄ ꯄꯥꯝꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃꯒ ꯂꯣ ꯊꯨꯒꯥꯏꯔꯒ ꯃꯁꯥꯒꯤ ꯑꯣꯏꯕ ꯔꯨꯜꯁꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯆꯠꯅꯔꯤꯕ ꯂꯣ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯒꯤ ꯁꯦꯝꯕ ꯔꯨꯜ ꯈꯔꯅ ꯆꯠꯍꯜꯂꯀꯥꯟꯗ ꯑꯗꯨꯒꯤ ꯗꯤꯕꯤꯖꯟ ꯑꯣꯐ ꯄꯥꯋꯔꯁꯇ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯄꯤꯔꯤꯕ ꯑꯦꯖꯨꯀꯦꯇꯤꯚꯀꯤ ꯂꯦꯖꯤꯁꯂꯦꯆꯔꯒ ꯖꯨꯗꯤꯁꯤꯌꯔꯤꯒꯤ ꯄꯤꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯔꯨꯜꯗꯨꯅ ꯆꯂꯥꯏꯔꯒ ꯊꯝꯒꯦ ꯍꯥꯏꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃꯒ ꯃꯨꯛꯅꯕꯅꯤꯅ ꯏꯟꯗꯤꯌꯥꯒꯤ ꯂꯣ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯗꯨꯒ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯑꯃꯅ ꯅꯝꯈꯥꯏꯔꯒ ꯆꯠꯄꯗꯤ ꯉꯝꯃꯣꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝ